ꯀꯃꯥꯏꯅ ꯉꯥ ꯐꯥꯒꯅꯤ ꯐꯤꯖꯤꯛꯁꯀꯤ ꯃꯇꯦꯡꯅ? ꯑꯩꯍꯥꯛꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯂꯥꯏꯔꯤꯛ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩꯅ ꯐꯤꯖꯤꯛꯁ ꯄꯥꯒꯦꯅ ꯍꯥꯡꯗꯣꯛꯄꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯔꯥ ꯑꯃ ꯌꯥꯎꯔꯝꯂꯦ꯫ ꯄꯔꯥ ꯑꯁꯤꯕꯨꯗꯤ ꯔꯦ ꯑꯣꯞꯇꯤꯛꯁꯀꯤ ꯔꯤꯐ꯭ꯔꯥꯛꯁꯟ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯇꯦꯡꯀꯤꯒꯤ ꯑꯔꯨꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯄꯥꯔꯨꯔꯒ ꯑꯩꯅ ꯎꯗ꯭ꯔꯤꯕ ꯀꯧꯕꯅꯤꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗꯁꯨ ꯎꯠꯄ ꯑꯃ ꯑꯣꯏꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ꯫ ꯑꯩꯅ ꯀꯞ ꯈꯔ ꯂꯧꯔꯦ, ꯑꯗꯒꯤ ꯀꯣꯂꯣꯝ ꯑꯃ ꯂꯧꯔꯦ, ꯑꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔꯦ꯫ ꯏꯁꯤꯡꯁꯤ ꯈꯛꯇꯅꯤꯀꯣ ꯁꯤꯖꯤꯟꯅꯗꯣꯏꯁꯦ꯫ ꯑꯗꯒꯤ ꯑꯩꯅ ꯀꯞ ꯑꯃ ꯂꯧꯔꯦ꯫ ꯀꯞꯁꯦ ꯃꯇꯝꯁꯦ ꯎꯗꯦꯗꯅ ꯁꯤꯗꯤ ꯌꯥꯝ ꯄꯥꯛ ꯎꯗꯦꯕ, ꯑꯗꯨꯅ ꯎꯅꯕꯅ ꯑꯩꯅ ꯃꯥꯔꯛ ꯇꯧꯔꯦ ꯁꯔꯀꯜꯗꯨ ꯁꯨꯃꯥꯏꯅ꯫ ꯑꯗꯨꯒ ꯑꯃꯗꯅ ꯀꯞ ꯑꯃ ꯂꯧꯔꯒ ꯁꯤꯒꯤ ꯀꯞꯁꯤꯗꯅ ꯑꯩꯅ ꯉꯥ ꯌꯦꯛꯇꯣꯏꯅꯦꯕꯀꯣ, ꯑꯗꯨꯒ ꯉꯥ ꯐꯥꯕꯒꯤ ꯇꯥꯛꯇꯣꯏꯅꯦ ꯁꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥ ꯌꯦꯛꯑꯦ꯫ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁꯔꯀꯜ ꯌꯦꯛꯄꯗꯨꯗꯣ ꯂꯧꯁꯜꯂꯦꯀꯣ, ꯑꯗꯨꯒ ꯌꯦꯡꯉꯁꯤ, ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯍꯧꯔꯁꯤ꯫ ꯑꯩꯅ ꯏꯁꯤꯡ ꯍꯩꯕ ꯃꯇꯝꯗꯀꯣ ꯁꯤꯒꯤ ꯂꯩꯁꯦ, ꯑꯩꯅ ꯌꯦꯛꯈꯤꯕ ꯁꯔꯀꯜꯁꯦ, ꯁꯤꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯦꯕ, ꯁꯨꯝ ꯆꯥꯎꯊꯣꯔꯛꯀꯅꯦꯕ, ꯁꯨꯝ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯁꯤꯁꯦ ꯔꯤꯐ꯭ꯔꯦꯛꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ꯫ ꯑꯩꯁꯤ ꯈꯪꯗꯦꯕꯀꯣ, ꯁꯤꯁꯦ ꯑꯩꯁꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯒ ꯈꯪꯉꯤꯁꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯕꯁꯤꯡꯗꯒꯤ ꯑꯩꯅ ꯇꯥꯁꯜꯂꯒ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯆꯕꯅꯦꯕꯀꯣ꯫ ꯑꯃꯨꯛꯀꯁꯨ ꯌꯦꯡꯁꯦ꯫ ꯑꯩꯅ ꯍꯩ ꯃꯇꯝꯗ ꯑꯃꯨꯛ ꯁꯤ ꯋꯥꯡꯈꯠꯂꯛꯀꯅꯤꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ, ꯏꯌꯔ ꯃꯦꯗꯤꯌꯝꯗ ꯎꯔꯒꯗꯤ ꯁꯤꯁꯦ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ, ꯑꯗꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯎꯔꯀꯥꯟꯗꯗꯤ ꯁꯤꯁꯦ ꯑꯦꯄꯔꯦꯟꯇꯦꯞ ꯑꯣꯏꯗꯣꯏꯅꯦꯕ, ꯍꯥꯏꯕꯗꯤ ꯃꯥꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯁꯤꯒꯤꯁꯤꯗ ꯂꯩꯔꯤꯅꯦꯕ꯫ ꯑꯩꯅ ꯌꯦꯛꯏꯁꯤ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯅꯦꯕꯀꯣ, ꯑꯗꯨꯒ ꯍꯦꯟꯒꯠꯂꯛꯏꯁꯤꯅ ꯑꯩꯅ ꯃꯊꯛꯇ ꯌꯦꯛꯏꯕꯁꯤꯗ ꯍꯦꯟꯒꯠꯂꯛꯄꯅꯦꯕ꯫ ꯌꯦꯡꯁꯤ, ꯇꯞꯂꯤ 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 ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯖꯤꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯁꯤꯡ ꯌꯥꯝꯃꯤꯉꯩ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯀꯣ꯫ ꯁꯤꯁꯤꯅ ꯏꯁꯤꯡ ꯍꯥꯞꯄ ꯀꯥꯟꯗ ꯍꯦꯟꯒꯠꯂꯛꯏꯁꯤ, ꯁꯤꯅ ꯑꯦꯄꯔꯦꯟ ꯗꯦꯞ ꯑꯣꯏꯗꯣꯏꯅꯦꯕꯀꯣ꯫ ꯑꯁꯦꯡꯕ ꯑꯔꯨꯕ ꯅꯠꯇꯦꯕ ꯁꯤꯗꯅ ꯑꯁꯦꯡꯕ ꯑꯔꯨꯕ ꯂꯩꯔꯦꯗꯅ, ꯏꯌꯔ ꯃꯦꯗꯤꯌꯝꯗꯅ ꯑꯩꯈꯣꯏꯁꯨ ꯏꯌꯔ ꯃꯦꯗꯤꯌꯝꯗꯅꯦꯕ ꯃꯤꯠꯁꯦ ꯂꯩꯔꯤꯁꯦ꯫ ꯑꯁꯦꯡꯕ ꯑꯔꯨꯕ ꯁꯤꯗꯅ ꯂꯩꯔꯦꯀꯣ꯫ ꯃꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯒꯅ ꯉꯥꯁꯦ ꯌꯦꯡꯁꯤꯀꯣ, ꯍꯦꯟꯒꯠꯂꯛꯇꯦꯁꯦ꯫ ꯉꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯔꯤꯐ꯭ꯔꯥꯛꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯗ ꯂꯩꯕ ꯉꯥꯁꯦ ꯑꯌꯥꯝꯕꯅ ꯐꯥꯕ ꯉꯝꯅꯗꯦꯕ, ꯂꯣꯡꯅ ꯇꯧꯔꯒ꯫ ꯀꯃꯥꯏꯅ ꯇꯧꯔ ꯐꯥꯒꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯗ ꯉꯥꯁꯦ ꯑꯩꯅ ꯀꯦꯃꯦꯔꯥꯁꯤꯗ ꯎꯗꯅꯕ ꯊꯝꯃꯦꯀꯣ, ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯍꯩꯖꯤꯜꯂꯦꯕ꯫ ꯈꯖꯤꯛꯇꯪ ꯎꯔꯦ, ꯁꯨꯝ ꯎꯈꯠꯂꯛꯏ꯫ ꯏꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ꯫ ꯉꯥꯒꯤ ꯂꯩꯐꯝꯗꯤ ꯑꯁꯦꯡꯕꯗꯤ ꯃꯥꯁꯦ ꯃꯅꯨꯡꯗ ꯂꯩꯔꯤꯅꯦꯕ, ꯑꯗꯨꯕꯨ ꯏꯁꯤꯡꯁꯦ ꯌꯥꯎꯔ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯀꯥꯈꯠꯂꯒ ꯈꯔ ꯂꯩꯕ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯅ ꯏꯁꯤꯡꯗ ꯂꯩꯕ ꯉꯥ ꯐꯥꯒꯦ ꯍꯥꯏꯔꯒꯗꯤ ꯉꯥꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯀꯨꯝꯊꯔꯒ ꯂꯪꯕ, ꯑꯗꯨꯒ ꯑꯗꯨꯗ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯒꯅꯤ꯫ ꯃꯁꯤꯅꯤ ꯉꯥ ꯐꯥꯕ ꯐꯤꯖꯤꯛꯁꯀꯤ ꯃꯇꯦꯡꯅ꯫